ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯕꯨ ꯆꯦꯞꯇꯔ 5 ꯐꯥꯎꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯥꯔꯠ ꯆꯦꯞꯇꯔ 6ꯇꯒꯤ ꯍꯧꯔꯒ ꯆꯦꯞꯇꯔ 4 ꯐꯥꯎꯕ ꯇꯧꯔꯦ ꯑꯗꯨꯒ ꯆꯦꯞꯇꯔ 5ꯇꯒꯤ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯞ ꯇꯨ ꯆꯦꯞꯇꯔ ꯅꯝꯕꯔ 9ꯁꯦ ꯂꯣꯏꯅ ꯀꯅꯦꯛꯁꯟ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯗꯤ ꯀꯩ ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯜꯀꯨꯂꯁ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯇꯨꯅꯦꯕꯀꯣ ꯃꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯅꯤ ꯃꯁꯤꯃꯗꯤ ꯄꯥꯔꯠ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯗꯤ ꯆꯦꯞꯇꯔ 5ꯀꯤ ꯀꯥꯜꯂꯒ 6 ꯌꯦꯡꯕ 6 ꯀꯥꯜꯂꯒ 7 ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯒꯗꯧ ꯅꯠꯇꯦꯕ ꯁꯤꯗꯤ ꯃꯊꯪ 5ꯇꯒꯤ 6 6ꯇꯒꯤ 7 ꯃꯊꯪ ꯂꯥꯛꯑꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯅꯦꯕꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯆꯦꯞꯇꯔ ꯅꯝꯕꯔ 5 ꯃꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁ 11ꯗ ꯌꯥꯎꯕ ꯆꯦꯞꯇꯔ ꯅꯝꯕꯔ 13ꯗ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ ꯃꯗꯨꯗ ꯂꯤꯃꯤꯠꯁ ꯍꯥꯏꯅ ꯄꯔꯥ ꯑꯃ ꯂꯤꯃꯤꯠꯁ ꯑꯦꯟ ꯗꯦꯔꯤꯚꯦꯇꯤꯚ ꯍꯥꯏꯅ ꯄꯔꯥ ꯑꯃ ꯌꯥꯎꯕꯅꯤ ꯃꯗꯨ ꯈꯪꯗꯕ ꯌꯥꯗꯦꯕ ꯌꯥꯔꯦꯀꯣ ꯂꯤꯃꯤꯠꯁ ꯑꯦꯟ ꯗꯦꯔꯤꯚꯦꯇꯤꯚꯁꯦ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯌꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯂꯤꯃꯤꯠ ꯍꯥꯏꯇꯥꯔꯦ ꯂꯤꯃꯤꯠ ꯂꯧꯕꯁꯦ ꯑꯗꯨ ꯐꯔꯦ ꯌꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯗ꯭ꯔꯒꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯤꯃꯤꯠꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯌꯦꯡꯁꯦ ꯀꯔꯤ ꯄꯔꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯞꯇꯔ ꯅꯝꯕꯔ 5ꯁꯦ continuity and ꯀꯔꯤ ꯍꯥꯏꯕ differentiability ꯍꯥꯏꯅ ꯄꯔꯥ ꯑꯃꯈꯛ ꯇꯝꯗꯧꯔꯦꯕ ꯁꯤꯗ ꯐꯪꯁꯟ ꯑꯃ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯁꯦ ꯐꯪꯁꯟ ꯑꯃ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯦꯅꯤ ꯐꯪꯁꯟ ꯑꯃ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯥꯐꯤꯀꯦꯂꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯂꯣꯏꯅ ꯌꯥꯏ ꯑꯗ ꯑꯩꯅ ꯒ꯭ꯔꯥꯐꯤꯀꯦꯂꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯉꯝꯈ꯭ꯔꯒꯗꯤ ꯐꯪꯁꯟꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕꯁꯤ ꯒ꯭ꯔꯥꯐꯤꯀꯦꯂꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯪꯁꯟ ꯑꯃ ꯒ꯭ꯔꯥꯐꯁꯤ ꯌꯦꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯜ ꯅꯠꯇ꯭ꯔꯒ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯌꯦꯛꯇꯣꯏꯅꯤ ꯒ꯭ꯔꯥꯐꯁꯦ ꯁꯨꯃꯥꯏꯅ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯕ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯀꯞ ꯑꯣꯏꯕ ꯈꯪꯗꯦ ꯌꯦꯛꯇꯣꯏꯅꯤ ꯌꯦꯛꯄ ꯃꯇꯝꯁꯤꯗ ꯋꯤꯗꯥꯎꯠ ꯂꯤꯐꯇꯤꯡ ꯗ ꯄꯦꯟ ꯍꯥꯏꯕ ꯄꯦꯟꯁꯦ ꯀꯩꯗꯧꯕ ꯊꯥꯡꯒꯠꯇꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯌꯦꯛꯑꯝꯕꯁꯦ ꯁꯨꯝ ꯌꯦꯛꯑꯝꯕꯁꯦ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯇꯠꯄ ꯅꯠꯇꯕ ꯁꯨꯝ ꯀꯩꯗꯧꯕ ꯁꯨꯝ ꯂꯦꯞꯇꯕꯤ ꯁꯨꯃꯥꯏꯅ ꯌꯦꯛꯄ ꯌꯥꯈꯤꯕ ꯌꯥꯏꯀꯣꯁꯦ ꯃꯗꯨꯒꯨꯝꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯐꯪꯁꯟ ꯍꯥꯏꯅ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯔꯤꯕꯗꯤ ꯂꯩꯔꯤꯕ ꯐꯪꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯒ꯭ꯔꯥꯐ ꯌꯦꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯇꯦꯕ ꯒ꯭ꯔꯥꯐ ꯌꯦꯛꯄꯗ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯐꯪꯁꯟ ꯌꯥꯎꯔꯛꯄ ꯌꯥꯏ ꯌꯥꯏꯀꯣꯁꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯊꯣꯛꯂꯛꯇꯣꯏꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯛꯑꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯅꯠꯇꯕ ꯀꯔꯝꯕ ꯄꯥꯝꯕꯩ ꯂꯩ ꯍꯥꯏꯕꯗꯨꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯔꯤꯕ ꯄꯣꯠꯁꯦ ꯌꯥꯔꯦꯀꯣꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁꯀꯤ ꯑꯣꯏꯕ ꯗꯤꯐꯤꯅꯤꯁꯟꯁꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯑꯦꯛꯖꯥꯝꯄꯜ ꯑꯅꯤꯈꯛ ꯂꯧꯁꯦꯕ ꯃꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯟꯇꯤꯅ꯭ꯌꯨꯁꯀꯤ ꯗꯤꯐꯤꯅꯤꯁꯟꯁꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯌꯥꯔꯦꯀꯣꯁꯦ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯂꯤꯃꯤꯠ ꯆꯪꯉꯛꯇꯣꯏꯁꯦ ꯌꯥꯔꯦꯀꯣꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯁꯦꯀꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩꯅ ꯐꯪꯁꯟ ꯑꯃꯈꯛ ꯂꯧꯒꯦ ꯃꯁꯤ ꯐꯪꯁꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅ fx ꯍꯥꯏꯕ ꯐꯪꯁꯟꯁꯦ ꯏꯀ꯭ꯋꯦꯜ ꯇꯨ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯂꯧꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯃꯅ 1 ꯑꯃꯅ ꯀꯩꯗꯧꯕ -1 ꯁꯤꯅ x ꯂꯦꯁ ꯗꯦꯟ ꯒ꯭ꯔꯦꯇꯔ ꯗꯦꯟ ꯏꯀ꯭ꯋꯦꯜ ꯇꯨ 0 ꯍꯥꯏꯔꯒꯦ ꯁꯤꯅ x ꯂꯦꯁ ꯗꯦꯟ 0 ꯁꯨꯃꯥꯏꯅ ꯐꯪꯁꯟ ꯑꯃꯈꯛ ꯂꯩꯔꯦ ꯃꯁꯤꯒꯤ ꯐꯪꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯊꯣꯛꯁꯦꯕ ꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯌꯦꯡꯁꯦ ꯍꯥꯏꯕꯅꯤꯀꯣ ꯑꯍꯥꯟꯕ ꯗꯤꯐꯤꯅꯤꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯗꯤ ꯁꯤꯒꯤ ꯐꯪꯁꯟꯁꯤꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯐ ꯌꯦꯡꯁꯦꯕ ꯒ꯭ꯔꯥꯐꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯒ꯭ꯔꯥꯐ ꯁꯤꯗ ꯂꯥꯛꯇꯣꯏꯕ ꯄꯣꯠꯁꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯅ xꯅꯤ ꯁꯤ나 yꯅꯤ ꯃꯌꯥꯝ ꯊꯥꯔꯔꯣꯏꯒꯦꯀꯣ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯁꯤꯅ ꯑꯩꯈꯣꯏ 1 - 1 ꯌꯥꯎꯔꯤꯕꯅꯤꯅ ꯑꯣꯀꯦ -1 ꯍꯥꯏꯔꯔꯣꯏꯒꯦ ꯈꯔ ꯅꯨꯡꯉꯥꯏꯅꯕ 2 ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯌꯦꯡꯁꯤ 1 xꯅ 0ꯗꯒꯤ ꯆꯥꯎꯔꯤꯈꯩ xꯀꯤ ꯚꯦꯂꯨꯁꯤꯅ ꯀꯩꯗꯧꯕ 0ꯗꯒꯤ ꯍꯦꯛ ꯆꯥꯎꯔꯤꯈꯩ ꯍꯥꯏꯕꯗꯤ xꯀꯤ ꯚꯦꯂꯨ 0ꯗꯒꯤ ꯆꯥꯎꯕ ꯍꯥꯏꯗꯤ xꯀꯤ ꯃꯥꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯥꯏꯒꯤꯗ ꯆꯠꯂꯤꯈꯩ ꯍꯥꯏꯕꯅꯤ fxꯀꯤ ꯚꯦꯂꯨ 1 fx ꯍꯥꯏꯕꯗꯤ ꯀꯅꯥꯅꯦꯕ y = fx ꯈꯣꯏꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯣꯏꯅ ꯀ꯭ꯂꯥꯁ 11ꯗ ꯀꯩꯗ ꯇꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ y fx ꯍꯥꯏꯗꯤ yꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯗꯤ y axis fxꯅꯦꯕ ꯌꯥꯔꯦꯀꯣꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯦ yꯒꯤ ꯚꯦꯂꯨꯁꯤ 1 ꯑꯣꯏꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯇꯝ ꯃꯅꯨꯡꯗ 1 ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯦꯛ 0ꯗꯒꯤ ꯆꯥꯎꯕ ꯑꯣꯏꯔꯤꯈꯩ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦ ꯁꯤꯅ 1ꯅꯤ ꯍꯥꯏꯔꯁꯦ ꯁꯤꯅ ꯀꯅꯥ 2ꯅꯤ ꯍꯥꯏꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯒ꯭ꯔꯥꯐꯁꯦ ꯁꯨꯃꯥꯏꯅ ꯌꯦꯛꯈ꯭ꯔꯅꯦꯕ ꯁꯤꯅ ꯀꯔꯝꯕ ꯀꯦꯁꯇ xꯅ 0ꯗꯒꯤ ꯆꯥꯎꯕ ꯀꯦꯁꯇ ꯅꯦꯛꯁ xꯁꯤꯅ ꯍꯦꯛ 0ꯗꯒꯤ ꯄꯤꯛꯏꯈꯩ ꯀꯅꯥ ꯑꯣꯏ ꯍꯥꯏꯕ 2 ꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯇꯥꯔꯒꯗꯤ 2 ꯃꯁꯥ 0ꯒ ꯃꯥꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ 2ꯒꯤ ꯃꯄꯥꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯣꯜ ꯑꯃ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤꯁꯤꯅ xꯅ ꯍꯦꯛ ꯄꯤꯛꯏꯈꯩ ꯀꯩꯗꯧꯕ yꯒꯤ ꯚꯦꯂꯨꯁꯤ ꯁꯨꯝ 2 ꯇꯥꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯌꯦꯡꯁꯤꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯐꯪꯁꯟꯁꯤꯒꯤ ꯒ꯭ꯔꯥꯐꯁꯤ ꯌꯦꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯑꯩꯅ ꯑꯁꯨꯝꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯛꯏ ꯄꯦꯟꯁꯤ ꯑꯃꯨꯛ ꯀꯩ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯥꯔꯀꯔꯁꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯩ ꯁꯨꯃꯥꯏꯅ ꯌꯦꯡ ꯍꯥꯏꯗꯤ ꯃꯔꯛꯇ ꯇꯠꯄ ꯑꯃ ꯌꯥꯎꯗ꯭ꯔꯥ ꯌꯥꯎꯋꯦꯕꯁꯦ ꯃꯁꯤꯒꯤ ꯇꯠꯂꯛꯄꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯀꯧꯗꯦꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯀꯩꯗꯧꯕ ꯇꯠꯇꯕꯤꯗ ꯀꯩꯗꯧꯕ ꯁꯨꯝ ꯌꯦꯛꯄ ꯌꯥꯈꯤꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯃꯁꯤ ꯇꯠꯂꯤꯁꯤ ꯀꯔꯤ ꯃꯔꯝꯅ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯊꯤꯒꯠꯇꯣꯏꯅꯦꯕ ꯌꯦꯡꯁꯤꯀꯣ ꯐꯪꯁꯟꯁꯤꯒꯤ ꯌꯦꯡꯁꯤ xꯀꯤ ꯚꯦꯂꯨꯁꯤꯅ
सिगी पॉजिटिव है तारे को राइट लोम दगी अप्रोच तौरपदना 1 ताई है लेफ्ट लोम दगी अप्रोच तौरपदना 2 ताई है बने मा है लेफ्ट लोम दगी अप्रोच तौरपदना 2 ताई राइट लोम दगी दोबा अप्रोच तौरपदना क्या ताई बा 1 ताई बा अतो दी अखोय हाइनिंग से मसिगी अप्रोच तौबसे लिमिट x सिना के दोबा 2 गी लेफ्ट लोम दगी अप्रोच तौरपदुगा सॉरी 0 है 2 नते 0 गी लेफ्ट लोम दगी अप्रोच तौरपदु लिमिट x टेंड्स टू कना 0 की पॉजिटिव रोम दे के दोबा अप्रोच तौर को वैल्यू से लेफ्ट रोम दे अप्रोच तौर को 2 तारे राइट रोम दे अप्रोच तौर को क्या तारे 1 तारे हाइब दी मानब ngam fx हाफ कदम को हाफ को अदु दी सिदगी लाइबा पॉइंट्स कइनो मसिगी कंटीन्यूअस ओइद्रिब से करी मनम न ओइरन ओहनद्रे हाबा लेफ्ट रोम दे अप्रोच तौर को वैल्यू दुगा राइट रोम दे अप्रोच तौर को वैल्यू दुगा मानद्रेबा यारे को से मसिने क्लास 11 दे कोना तमगिबदु कई हाबा लेफ्ट लिमिट का लिमिट है ना पारने को लेफ्ट हैंड लिमिट का राइट हैंड लिमिट का मानद्रे हारिनेबा अदुदी लेफ्ट हैंड लिमिट का राइट हैंड लिमिट का मानद्रगदी हारिबा फंक्शन जो लिमिट एग्जिस्ट तौद्रे हारिनेबा यारे को से अदु तारगदी इहान हनबा कंडीशन के दोबा कंटीन्यूअस ओइगे हाय तारगदी हारिबा फम पार्टिकुलर पॉइंट अम दे कोने ने 0 हाइबा पॉइंट नै नबने को अखोय सम पार्टिकुलर पॉइंट c हाइबा पॉइंट अम द लाक्तोइनेबा को हौजिक की 0 दम एग्जांपल 0 द पीबने ने को जे अखोय पार्टिकुलर पॉइंट दुगी लेफ्ट हैंड लिमिट का राइट हैंड लिमिट का मानद्रगदी मदुगी फंक्शन दो केदोबा कंटीन्यूअस ओइबा यारारोइबा सिमा हानबा केस अदोय तारगदी हंगिबो वाहंगदी अखोय की लेफ्ट हैंड लिमिट का राइट हैंड लिमिट का बु मानरगदी केदोबा कंटीन्यूअस ओइरद्रा हाइबो क्वेश्चन से मुलाकने अदुदी नेक्स्ट एग्जांपल अमगा मुलौदोइने अदुदी हानबा कंडीशन अखोयना फंग ओइदा याद्रब छि केदौले हाबा सम अखोयना एट सम पॉइंट c द नैना सिको सम c हाइबा पॉइंट अम द नैना सिको मसिगी c हाइबा पॉइंट सिदा फंक्शन अमा अखोय केदौबा कंटीन्यूअस ओइगे तारगदी लिमिट x टेंड्स टू c माइनस हाइबदी लेफ्ट हैंड हाइ नेको से सी मानगदबनी कनागा मानगदौनेबा लिमिट x टेंड्स टू c प्लस fx हाइदि लेफ्ट तगी अप्रोच तौरपदुगा राइट तगी अप्रोच तौरपदुगा मानगदौने हाबा यारे को से अदु रगदी फरे लिमिट हेक्ट मानरगा फंक्शन से कंटीन्यूअस ओइरद्रा हाइबा क्वेश्चन दुने मु लाक्तोइचे येंगसे एग्जांपल अमगा मु लौसे अइना अनदर एग्जांपल अमगा लौगे fx हाइना वैल्यू अमा मसिसे कमाय तो है मतमदा ngasai dai ohelase si mungna 1 ta halase mungna 2 ta halase sina x not equal to 0 halase sina x equal to 0 smai las yengse tu di kamai to have matamda hoje si graph x matam da hai jo x is 0 ga bu manadra di kya ta ba 1 ta ba du ta ga di swai da 1 thamase swai da 2 thamase 0 ga bu manadra ba case se som da satle som da bu satle kya ta re se 1 ta re हाइदि 1 ओइ हाइन 0 मानदा दि लेफ्ट वगैरह राइट वगैरह पॉजिटिव वगैरह नेगेटिव वगैरह क्या तायबा 1 ताय हाइनेबा यारे को से अदुगा माने x 0 गा मानरगना सिदा केदोबा 2 ताय से पॉइंट नंबर अमा खतने मादे पॉइंट अमा अदुदि येंसिने मसिगे होल ग्राफ सि येंगोबदा सुम स्वाइ सिंग पसि स्वाइ द तत्प्रा सुम येगो सि तत्पा मते अमा याउद्रा अदि कैदे कंटीन्यूअस ओइ बकौ देबा मसिदे येंगसे लेफ्ट फ्रॉम द की अप्रोच तोर असु 1 ताय राइट फ्रॉम द की अप्रोच तोर असु 1 ताय अदुदी कैदोबसे लेफ्ट हैंड लिमिट का राइट हैंड लिमिट का मानरे हाइ नत्रा अदु सी केस ओइब्रा ओइ सी केस चुमेबा मसी केस चुमजरगसु फंक्शन सी कै ओइरम देबा कंटीन्यूअस ओइरम देबा अदुदी मसी खक्तना फंक्शन अमा कंटीन्यूअस ओइ हाइबसी यारम द्रेबा यारे कोसे करम केस लाक्तिनो हाइ मतम सी 0 गा मानबा केस इतंग यारे कोसे सी 0 गा मानबा केस से मसी तंग सिदा 1 तारमबा नत्रगा लिमिट की वैल्यू से 2 तारम हाइति मानरम हाइ तारे 0 अखोइना पार्टिकुलर पॉइंट 0 दने नबने को x न 0 गा मानबा मतमदा लैरिबा फंक्शन की वैल्यू दुगा 0 द लेवल लेफ्ट लिमिट का राइट लिमिट का मखोइ अहम जे लोयना मानरबा मदुइ कांदने बखोइना कंटीन्यूअस ओइबा लाक्तोइस यारे को से हाइबदी सिदा लैरिबा पोस्ट से अखोइना और हानिंग से केदोबा लिमिट x टेंड्स टू c से f x से कैदौले हैबा एग्जिस्ट तौले हैबो से माने हैबा यारे को से एग्जिस्ट तौले हैबो से माने अदुदी लिमिट है एग्जिस्ट तौरगा कंटीन्यूअस ओइनी हैबा दिया देबा हाइबा एग्जिस्ट तौरिबा लिमिट से अनि सुबा पॉइंट दा लाक्तोइनेबा लिमिट x टेंड्स टू c f x एंड एग्जिस्ट तौरदी मागी वैल्यू स्माइ लायरने को मदुदुगा फंक्शन की वैल्यू c मपादु लैरिबा c की अनि सुबा पॉइंट से मसी मसु सुमगदौनेबा
ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯥꯛꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯁꯤꯒꯗꯕ ꯑꯦꯛꯖꯥꯝꯄꯜ ꯑꯅꯤꯁꯤꯗ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯁꯟ ꯑꯃ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯂꯦꯐ ꯍꯦꯟ ꯂꯤꯃꯤꯠꯀ ꯔꯥꯏꯠ ꯍꯦꯟ ꯂꯤꯃꯤꯠꯀ ꯃꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯂꯤꯃꯤꯠ ꯑꯦꯛꯖꯤꯁ ꯇꯧꯒꯗꯕꯅꯦꯕ ꯌꯥꯔꯦꯀꯣ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯇ ꯀꯩꯗꯧꯕ ꯍꯥꯏꯔꯤꯕ ꯑꯦꯛꯖꯤꯁ ꯇꯧꯔꯤꯕ ꯂꯤꯃꯤꯠꯀꯤ ꯚꯦꯂꯨ ꯑꯃ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯃꯗꯨꯒꯤ ꯂꯤꯃꯤꯠꯀꯤ ꯚꯦꯂꯨꯗꯣ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯏꯟꯠꯇꯨꯗ ꯐꯪꯁꯟꯒꯤ ꯚꯦꯂꯨ ꯑꯃꯈꯛ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯗꯨꯒꯤ ꯐꯪꯁꯟꯒꯤ ꯚꯦꯂꯨꯗꯨꯒ ꯍꯥꯏꯔꯤꯕ ꯂꯤꯃꯤꯠꯀꯤ ꯚꯦꯂꯨꯗꯨꯒ ꯃꯥꯟꯅꯔꯝꯒꯗꯕꯅꯦꯕ ꯃꯗꯨꯒꯤ ꯃꯇꯝꯁꯤꯗ ꯀꯩꯗꯧꯕ ꯐꯪꯁꯟꯗꯨ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯔꯤꯚꯔꯁ ꯌꯥꯗꯣꯏꯅꯤ ꯐꯪꯁꯟ ꯑꯃ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯅꯤꯃꯛ ꯆꯨꯝꯒꯗꯕꯅꯤ ꯌꯥꯔꯦꯀꯣꯁꯦ ꯑꯅꯤꯃꯛꯁꯤ ꯆꯨꯝꯃꯒꯗꯤ ꯀꯩꯗꯧꯕ ꯐꯪꯁꯟꯗꯨ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯔꯒꯗꯤ ꯑꯅꯤꯃꯛ ꯆꯨꯝꯒꯅꯤ ꯑꯅꯤꯃꯛ ꯆꯨꯝꯕꯗꯤ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯅꯤꯡ ꯑꯃ ꯍꯟꯒꯠ ꯍꯟꯗꯥ ꯌꯥꯗꯣꯏꯅꯦꯕ ꯌꯥꯔꯅꯤꯀꯣ ꯃꯁꯤꯃ ꯄꯣꯏꯟꯠ ꯑꯅꯤꯁꯤꯃ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠꯅꯤ ꯃꯁꯤ ꯀꯔꯝꯕꯒꯤꯅꯦ ꯍꯥꯏꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕꯒ ꯑꯣꯏꯗꯕ ꯆꯦꯛ ꯇꯧꯕꯒꯤ ꯄꯣꯏꯟꯠꯅꯦꯕ ꯌꯥꯔꯦꯀꯣꯁꯦ ꯍꯧꯖꯤꯛ ꯂꯥꯛꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯗꯤ ꯃꯁꯤꯒꯤ ꯂꯤꯃꯤꯠ ꯂꯧꯕꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11ꯗ ꯇꯝꯃꯒ ꯂꯥꯛꯀꯗꯧꯕꯅꯤ ꯑꯗꯨ ꯌꯦꯡꯁꯦ ꯚꯤꯌꯨꯋꯔꯁꯤꯡꯗ ꯃꯁꯤꯒꯤ ꯂꯤꯃꯤꯠ ꯂꯧꯕꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯍꯩꯇꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀ꯭ꯂꯥꯁ 11ꯒꯤ ꯑꯣꯏꯕ ꯆꯦꯞꯇꯔ 13ꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ 11ꯒꯤꯁꯨ ꯍꯩꯍꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯦꯡꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯩꯕ ꯍꯩꯇꯕꯒꯤ ꯀꯃꯦꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎꯀꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯇꯣꯄꯤꯛꯇ ꯀꯩ ꯂꯩ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦꯕꯀꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯩꯅꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯦꯕ ꯐꯪꯁꯟ ꯑꯃ at x equal to c ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯅꯩꯅꯕꯒꯤ ꯀꯦꯁꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯁꯝ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯏꯟꯠ ꯑꯃꯗ ꯑꯅꯧꯕ ꯇꯥꯝ ꯑꯃꯁꯨ ꯂꯥꯛꯇꯣꯔꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯐꯪꯁꯟ ꯍꯥꯏꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯦꯠ ꯑꯦ ꯄꯣꯏꯟꯠ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯤꯅ ꯑꯦꯠ ꯑꯦ ꯄꯣꯏꯟꯠ ꯍꯥꯏꯕ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯤꯅ ꯑꯦꯠ ꯑꯦ ꯄꯣꯏꯟꯠ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯌꯥꯎꯗꯕ ꯀꯅꯥ ꯈꯛꯇꯪ ꯍꯥꯏꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯐꯪꯁꯟ ꯍꯥꯏꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯐꯪꯁꯟ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯐꯪꯁꯟ ꯀꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯌꯥꯝ ꯆꯝꯕ ꯀꯟꯁꯦꯞꯅꯤ ꯃꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯣꯏꯗꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐ ꯑꯦꯛꯁ ꯍꯥꯏꯅ ꯐꯪꯁꯟ ꯑꯃ ꯂꯩꯔꯦꯕ ꯐꯪꯁꯟ ꯑꯃ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯗꯣꯃꯦꯟ ꯂꯩꯔꯝꯒꯅꯤ ꯀꯣꯗꯣꯃꯦꯟ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯁꯤ ꯃꯁꯤꯒꯤ ꯐꯪꯁꯟꯁꯦ ꯑꯦꯗꯒꯤ ꯀꯅꯥ ꯆꯠꯄ ꯕꯤ ꯆꯠꯄ ꯐꯪꯁꯟꯅꯤ ꯍꯥꯏꯔꯁꯦꯕ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯤꯅ ꯀꯩꯅꯦꯕ ꯑꯦꯠ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯏꯟꯠ ꯁꯤ ꯍꯥꯏꯕ ꯄꯣꯏꯟꯠ ꯑꯃꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕꯒꯤ ꯗꯤꯐꯤꯅꯤꯁꯟꯅꯦꯕ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯤꯅ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯃꯁꯤꯒꯤ ꯐꯪꯁꯟꯁꯤꯒꯤ ꯗꯣꯃꯦꯟꯁꯦ ꯃꯁꯤꯗ ꯌꯥꯎꯕ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯄꯣꯏꯟꯠ ꯑꯃ ꯐꯥꯎꯕ ꯆꯤꯊꯕ ꯌꯥꯗꯦꯀꯣ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯄꯣꯏꯟꯠꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯉꯝꯃꯕ ꯍꯥꯏꯕꯗꯤ ꯄꯣꯏꯟꯠꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯅ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯏꯟꯠ ꯑꯃꯒꯤꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯗꯧꯕ ꯗꯣꯃꯦꯟꯁꯤꯗ ꯌꯥꯎꯔꯤꯕ ꯍꯥꯏꯕꯗꯤ ꯑꯦꯁꯤꯗ ꯌꯥꯎꯔꯤꯕ ꯏꯆ ꯑꯦꯟ ꯑꯦꯕ꯭री ꯄꯣꯏꯟꯠ ꯃꯁꯤꯗ ꯌꯥꯎꯕ ꯄꯣꯏꯟꯠ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯐꯪꯁꯟꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯦꯠ ꯑꯦ ꯄꯣꯏꯟꯠ ꯑꯗꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯔꯣꯏꯕ ꯀꯔꯤ ꯈꯛꯇꯪ ꯍꯥꯏꯔꯅꯦꯕ ꯖꯁ ꯀꯟꯇꯤꯅ꯭ꯌꯨꯁ ꯐꯪꯁꯟ ꯍꯥꯏꯅ ꯆꯠꯈ꯭ꯔꯅꯦꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯃꯁꯤꯒꯤ ꯐꯪꯁꯟꯁꯤ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯔꯦ ꯍꯥꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯗꯤꯐꯤꯅꯤꯁꯟꯁꯤꯅ ꯀꯩꯅꯦ ꯍꯥꯏꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯦꯠ ꯑꯦ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯏꯟꯠ ꯐꯤꯛꯁ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕꯒꯤ ꯑꯅꯤꯁꯨꯕꯁꯤꯅ ꯀꯔꯤꯅꯦ ꯍꯥꯏꯕ continuous at a point ꯍꯥꯏꯕ ꯅꯠꯇꯕ just ꯀꯩꯗꯧꯕ continuous function ꯃꯁꯤꯅ ꯀꯔꯝ ꯀꯥꯟꯗꯅꯦ ꯍꯥꯏꯕ is and every point ꯗ ꯀꯩꯗꯧꯕ continuous ꯑꯣꯏꯔꯀꯥꯟꯗꯅꯦ ꯍꯥꯏꯕ ꯌꯥꯔꯅꯤꯀꯣ ꯁꯤꯃ next ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯣꯄꯤꯛꯇ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯅ function ꯑꯅꯤ ꯍꯥꯏ function ꯑꯅꯤ ꯀꯩꯗꯧꯕ some point ꯑꯃꯗ continuous ꯑꯣꯏꯕ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯀꯩꯗꯧꯕ continuous function ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯔꯝꯁꯨꯅ continuous function ꯑꯗꯨꯝ ꯍꯥꯏꯔꯁꯦ function ꯑꯅꯤ ꯀꯩꯗꯧꯕ continuous function ꯉꯥꯛꯇꯅꯦ ꯂꯧꯔꯁꯦꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ sum function ꯑꯅꯤ sum ꯇꯧꯗꯣꯏꯅꯤꯀꯣ ꯃꯗꯨꯁꯨ ꯑꯗꯨꯝ ꯀꯩꯗꯧꯕ continuous ꯑꯣꯏꯅꯤ ꯑꯗꯩ ꯀꯩꯗꯧꯕ ꯃꯈꯣꯏꯒꯤ difference continuous ꯑꯣꯏꯅꯤ ꯃꯈꯣꯏꯒꯤ product continuous ꯑꯣꯏꯅꯤ ꯃꯈꯣꯏꯒꯤ quotient ꯍꯥꯏꯕꯗꯤ divide ꯇꯧꯅꯕ ꯇꯧꯕꯇꯕꯨ quotientꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯐꯪꯁꯟꯗꯣ f ꯍꯥꯏꯕ ꯑꯃꯒ g ꯍꯥꯏꯕ ꯑꯃꯒ ꯂꯧꯔꯁꯦ ꯑꯗꯨꯗꯤ ꯑꯩꯅ f ꯇ g ꯅ divide ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ g ꯁꯤ ꯀꯅꯥꯒ ꯃꯥꯟꯅꯕ ꯌꯥꯗꯦꯕ 0ꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯦꯁ ꯑꯃ g ꯗ f ꯅ divide ꯇꯧꯔꯒꯅ f ꯇꯨ ꯀꯅꯥꯒ ꯃꯥꯟꯅꯕ ꯌꯥꯗꯦꯕ ꯃꯈꯥ denominator 0ꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯦꯁ ꯁꯤꯒꯤ provided ꯑꯃꯗꯤ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯨ ꯂꯣꯏꯅ ꯇꯧꯈ꯭ꯔꯒ product ꯑꯣꯏꯒꯦꯔꯥ quotient ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯗꯧꯕ difference ꯑꯣꯏꯒꯦꯔꯥ sum ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯀꯩꯗꯧꯕ continuous function ꯑꯣꯏꯒꯅꯦꯕ ꯇꯥꯔꯛꯄ ꯔꯤꯖꯜ ꯈꯨꯗꯤꯡꯃꯛꯇ if ꯀꯔꯤ ꯑꯣꯏꯔꯒꯗꯤ
sum tawriba difference tawriba function anima loina kai oiraba continuous oiragati haiba yarne ko si point sima ngasi ge na theory part ke ba aroiba topic hai tare theory part ki ne ko masi aroiba topic si kai noi taragadi hojiki ekhoi kai hai ge mamangda continuous oiba function ani plus to baga tarak pa sum hai tare ko difference product quotient loina kai de ba continuous function adom hai ba hoji lak tu se continuous oiba function ani kai do ba compose to function ni compose to ba khoi tam gre ko ko di yeng se khoi na f5 ba function se at c the continuous oira ba ya ko se adagi some z have a function nam su lai ya ko se sorry f ka z ka se continuous oiba function dawr se ga hamada makhoi ani ki compose to ba f o z makhoi ni compose to ba se masi se sum at c have a point da continuous oigane karam matam do oidoino haiba posini tamara raktuisi karam matam do oina matam da manung da leriba function se z se f o z haiba da z se manung da le ko z sina haiba point kala sida c da continuous oigado continuous oiraga di hojiki definition da g of c soidana define tarongani g of c haina nam the continuous oibagi definition da kai haiba limit x tends to c gx equal to g of c haibani kang haige continuous oibagi han ba first point do number 1 point do adadi g c kana da continuous oram gadaw neba hariba point kana da c da continuous oram gadawani aduga g c continuous oram g of c soin thola neba g of c haba belum thola neba hariba f sinamo kana da hariba g of kana da c hariba belum tholo oidra madu da continuous oiraba adu ragadi f o g c gadaw ba c the continuous oigane अब यंग से को फंक्शन f हम g have ले रे मखोई नि कंपोज तो f o g मसी से c have point amada point particular point में को देना रिसे मसी द continuous ओइगे हाइरगदी मनुंग द लरिबा फंक्शन g से c द continuous ओइगे दवनी हाबा अदुगा मपान द लरिबा फंक्शन f से g of c द continuous ओइगे दवनी हाबा यानी को सी पॉइंट से मसी से डायरेक्ट डेफिनेशन होइना पेज नंबर क्या दा पेज नंबर 158 त याव माले केंग लाइक तो याव बने को इन हारे पोसे हाउजी लानिंग बा पॉइंट दी अखोइ लाइनरी से कने बा सम पर्टिकुलर पॉइंट ने पॉइंट न तब मसाइ पॉइंट न तब होल डोमेन दा कंटीन्यूअस ओइबो दो बखोइ कंटीन्यूअस फंक्शन हाइ ताइने अदो रगा दी f so g so केदोबा continuous function or at point do gi loin to every point ya raga di c da su ya mani any g of c da su ya lo ya ngani continuous function ha raga di ya go se to bo ma khoi ni compose to ya ga dam ni ko compose to ya ba gi di condition ha re ma da function ni matang da function ni kara ma da compose to ga di ama gi codomain ga ama gi domain ga ma na ga dam ni ha ba case ma du sing do di da palar wa ge compose to ya ram ga dam ni compose to ya da bo to di ya di compose to ya ram ga dam ni f को g के continuous function है गोरा मबा अदु दि मसाना f o g define तो में लवर से मासु continuous हो जरा मनी g o f define तो में लवर से मासु के रंग बनेबा continuous function अदु मो जरा बनेबा या सिना फम पॉइंट लाख पगी वान यारे को से अदु हेक्टा f o g g o f continuous ओइरदरा हाबु दि अहाम बद के दवदबा f o g सु g o f सु के दबा define तो रंग दने define तो बना तगा तो दबा तो खंग दबा यावरगदि ममांग दा खगे chapter 1 की याको से chapter 1 की अहम सुबा पार्ट को बोरमनी मरि सु बोय गदरा मदुदा हलका यंगबिरो मदुदा कमाइन तरगा f o g से define तो गनी g o f ना करम कान define तो गनी कना कना मानरा कान domain को domain की मतंग म्याम लाकनी याको से अदन हजि लाकदा पॉइंट के दबा कोइना fx equal to x square काइन हाइरसे gx equal to twice x काइन हाइरसे याको से मसी से every point दा continuous ओइबनी मासु के दबा every point दा continuous ओइबनी अदन मासु continuous function गतने मोइसे याको से अद तारगे मखोय नि f o g ओइगरा g o f मोइ नि सुलोइन define तो वेबा सिदा हम द रियल नंबर चुप पोने लोइन माने डोमेन को लोइन माने बसी फंक्शन सिंग से याको से अदना मखोय कंपोज तो बद तारक पर रिजल्ट दुसु के दबा continuous ओइगने यारे को से मसी की पॉइंट सिमा नोट तो सिलस मसी लोरगा खोई की थ्योरी के पार्ट पुदि लोरे मसीदा
ꯃꯔꯨꯑꯣꯏꯕ ꯆꯪꯉꯛꯀꯗꯕꯁꯤꯡꯗꯣ ꯑꯗꯨ ꯐꯔꯦ ꯑꯦꯛꯁꯔꯁꯥꯏꯁꯇꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟꯗꯤ ꯌꯥꯝꯃꯦ ꯑꯦꯛꯁꯔꯁꯥꯏꯁꯀꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯇꯝꯈꯤꯕ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯑꯣꯏꯗꯕ ꯆꯦꯛ ꯇꯧꯕ ꯑꯗꯒꯤ ꯀꯩꯗꯧꯕ ꯐꯪꯁꯟ ꯑꯅꯤ ꯁꯝꯗ ꯊꯝꯃꯒꯗꯤ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯉꯥꯛꯇ ꯑꯣꯏꯔꯒ ꯁꯝꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯗꯤꯐ꯭ꯔꯦꯟꯁ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯑꯗꯩ ꯄ꯭ꯔꯗꯛ ꯑꯣꯏꯕ ꯀꯝꯄꯣꯖꯤꯁꯟꯗ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟ ꯃꯆꯥ ꯀꯣꯏꯁꯟꯗꯤ ꯌꯥꯝꯕꯅꯤ ꯑꯃꯅꯤ ꯈꯟꯒꯠꯂꯒ ꯌꯥꯏꯀꯣꯁꯦ ꯑꯗꯨ ꯍꯣꯠꯁꯦꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯍꯣꯠꯍꯟꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯁꯤꯅꯤ ꯀꯃꯦꯟꯗ ꯄꯤꯕꯤꯔꯛꯑꯣ ꯍꯣꯠꯄ ꯑꯩꯈꯣꯏ ꯁꯨꯝ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯌꯦꯡꯒꯦꯕꯀꯣ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯑꯦꯛꯁꯔꯁꯥꯏꯁꯇ ꯀꯔꯝꯕ ꯀꯣꯏꯁꯟ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯌꯥꯒꯦꯗꯣ ꯌꯦꯡꯊꯣꯛꯁꯤꯀꯣ ꯑꯦꯛꯁꯔꯁꯥꯏꯁꯇꯒꯤ ꯀꯣꯏꯁꯟ ꯑꯩꯅ ꯈꯔ ꯁꯦꯂꯦꯛꯁꯟ ꯇꯧꯒꯦ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯀꯣꯏꯁꯟ ꯅꯝꯕꯔ 6ꯇꯒꯤꯅ ꯀꯣꯏꯁꯟ ꯅꯝꯕꯔ 12 ꯐꯥꯎꯕꯁꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯄꯣꯏꯟ ꯑꯣꯐ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨꯇꯤ ꯄꯨꯊꯣꯛꯑꯣ ꯍꯥꯏ ꯌꯥꯔꯦꯀꯣ ꯁꯦ ꯍꯥꯏꯕꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯗꯕꯗꯣ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨꯁ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯄꯣꯏꯟꯁꯤꯡꯗꯣ ꯀꯗꯥꯏꯗ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏ ꯍꯥꯏꯕꯗꯨ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯑꯃꯈꯛꯇꯪ ꯁꯦꯂꯦꯛꯁꯟ ꯇꯧꯒꯦ ꯀꯣꯏꯁꯟ ꯅꯝꯕꯔ 7ꯁꯤ ꯁꯦꯂꯦꯛꯁꯟ ꯇꯧꯒꯦꯀꯣ 7 ꯈꯛꯇ ꯏꯊꯣꯛꯀꯦꯀꯣ ꯌꯦꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯏꯁꯟꯁꯤ ꯁꯤꯅꯤ ꯀꯣꯏꯁꯟ ꯅꯝꯕꯔ 7 ꯁꯤꯗ ꯃꯥꯅ ꯄꯣꯏꯟ ꯑꯣꯐ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨꯇꯤ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗ ꯈꯪꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯔ ꯁꯤꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯐꯪꯁꯟꯁꯦ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯝ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯏꯟ ꯈꯔꯗ ꯍꯥꯏꯗꯤ ꯑꯦꯁꯀꯤ ꯚꯦꯂꯨꯗꯨꯗꯤ ꯆꯥꯎꯕ ꯄꯤꯛꯄ ꯇꯧꯔꯒ ꯐꯪꯁꯟꯁꯦ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯝꯃꯕ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯐꯪꯁꯟꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕꯁꯦ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯔ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯗꯣꯏꯕ ꯖꯒꯥꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗꯗꯤ ꯀꯅꯥ ꯌꯦꯡꯊꯣꯛꯁꯤꯀꯣ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨꯅꯤ ꯁꯤꯒꯤ ꯐꯪꯁꯟꯁꯦ -3ꯗ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯋꯦꯀꯣ -3ꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯀꯥꯏꯅ ꯍꯥꯏ 3ꯗꯁꯨ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯋꯦꯀꯣ ꯂꯣꯏꯔꯦ ꯁꯤꯗ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯐꯪꯁꯟꯁꯤ ꯀꯗꯥꯏꯗ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯋꯦ ꯍꯥꯏꯕ -3ꯒ ꯀꯅꯥꯒꯗ 3ꯒꯗ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ఉꯠꯇꯣꯏꯁꯤ ꯀꯩꯗꯧꯕ -3 ꯅꯠꯇ꯭ꯔꯒ 3ꯁꯤꯗ ꯀꯩꯗꯧꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕꯁꯤ ꯆꯦꯛ ꯇꯧꯔ ꯂꯣꯏꯔꯦꯕ ꯌꯥꯔꯦꯀꯣ ꯑꯇꯩ ꯄꯣꯏꯟꯗ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯌꯥꯔꯦꯀꯣ ꯁꯨꯝ ꯀꯅꯥ ꯈꯛꯇꯪ ꯇꯧꯔ ꯂꯣꯏꯔꯦꯕ -3 ꯀꯅꯥꯒ 3ꯒ ꯕ꯭ꯔꯦꯛ ꯗꯥꯎन ꯇꯧꯕ ꯑꯣꯏꯔꯤꯕ ꯌꯥꯔꯦꯀꯣ ꯀꯣꯏꯁꯟ ꯅꯝꯕꯔ 6 ꯍꯥꯏꯔꯒꯅ ꯅꯣꯏꯁꯤꯟꯕ ꯌꯦꯡꯁꯦ 2ꯗ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯏ ꯑꯗꯩ ꯀꯣꯏꯁꯟ ꯅꯝꯕꯔ 8 ꯍꯥꯏꯔꯒꯅ 0ꯗ ꯑꯗꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 9 ꯍꯥꯏꯔꯒana 마수 0다 ꯀꯣꯏꯁꯟ ꯅꯝꯕꯔ 10 하라가나 1다 ꯀꯣꯏꯁꯟ ꯅꯝꯕꯔ 11ꯁꯨ ꯀꯅꯥꯗ 2다 ꯀꯣꯏꯁꯟ ꯅꯝꯕꯔ 12ꯅ ꯀꯅꯥꯗ 1다 ꯍꯥꯏꯗꯤ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯑꯣꯏꯕ ꯄꯣꯏꯟꯠꯁꯤꯡꯗꯣ ꯑꯗꯨꯗ ꯆꯦꯛ ꯇꯧꯒꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ 8 - 3 8x = -3ꯁꯦ ꯃꯁꯤꯗ ꯐꯪꯁꯟꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯦꯐ ꯄꯨꯊꯣꯛꯀꯅꯤ ꯔꯥꯏꯠ ꯄꯨꯊꯣꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯤ ꯄꯨꯊꯣꯛꯁꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯗꯤ 3ꯒꯤꯅꯦꯀꯣ ꯂꯤꯃꯤꯠ x ꯇꯦꯟꯁ ꯇꯨ 3 ꯂꯦꯐ ꯄꯨꯊꯣꯛꯁꯤꯀꯣ ꯂꯦꯐ ꯍꯥꯏꯕꯗꯤ ꯃꯥꯏꯅꯁ ꯑꯃ ꯁꯨꯃꯥꯏꯅ ꯇꯞꯄꯁꯤ ꯂꯦꯐ ꯍꯥꯏꯕ ꯇꯥꯛꯏꯅꯦ ꯃꯥꯅ ꯌꯥꯔꯦꯀꯣ ꯁꯤ ꯀ꯭ꯂꯥꯁ 11 ꯂꯣꯏꯅ ꯌꯥꯎꯔꯕꯅꯦꯀꯣ ꯃꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯂꯤꯃꯤꯠ x ꯇꯦꯟꯁ ꯇꯨ 3 माइनस मसीगी फंक्शन ब्रेक डाउन तौबददी सिगी लेफ्ट पुथोप राइट पुथोप याम लाएबा कमाई तौइ हाय मतमदा 3 दगी लेफ्ट हाय तारगदी मोने यंगोसदा सॉरी आइसे -3 हायगदबनी माइनस मान थमेको -3 गी लेफ्ट हायबनी -3 गी लेफ्ट हाय तारगदी x की वैल्यू ना -3 दगी हंथबा हायबसे करम फंक्शन नो हायबदु येंगा लोरेबा अहुमसिदा हायबदी यंगोनी याना मसियो x से -3 दगी लेस ओइ हायब्रा हाइको अदु तारगदी अखोइना fx हाइना चूज fx से अहुम सुरियेबा अहुम सि मनंदा करम चूज तौने मतमदा क्वाइ मथा किसी चूज तौरकनेबा अदु कमाइ इसेबा मॉडुलस ऑफ x प्लस कना 3 = यंगसे हौजिक अखोइना लिमिट पुथोक मतमदा अखोइना क्लास 11 दा यावगिबनी डायरेक्ट सिंजिनबा यारगदी सिंजिनबा कैसु काइदे हाइबनी अदुगा डायरेक्ट सिंजिनबा मतमदा डिफाइन तौद्रगदी मखन म्याम होतुइनी यारेको से अदु म्याम लैजगरे अदु हौजिक अखोइ सि -3 से सिदा डायरेक्ट सिंजिनबा कैसु अकाइबा लैतब्राना खले मरमदी डिफाइन तौदबा आइना लैतेबा कैसु मॉडुलस सिदा सिगे x की जगह सिदा कैदौबा -3 सिंजिनदनी मॉडुलस प्लस क्या राइसे 3 हाइबदी मॉडुलस तौदे 3 तारे क्या तारेसे 6 तारे यारे वो सिपोसिमा नेक्स्ट मथंग दमु लाक्से लिमिट x टेंस टू -3 द प्लस माइन तप माइन प्लस तप क्रेडिट कई है बसे राइट हैंड लिमिट हाई ने बस मथक तो प्लस तप पसी कुछ ममांगी माइनस न तेको राइट हैंड लिमिट हाई तारगदी केंत लुना खालो नो सिमसु लिमिट x टेंस टू -3 द माइन प्लस तपे करम फंक्शन चूज तौदुइनो हमजि मनों हाई तारगदी -3 दगी चावबा -3 दगी चावबा हाई तारगदी मसी ओब्रो अनि सुबसे -3 दगी चावेको इवन अहम सुबसि फावबा कनादि चावी -3 दगी चावे हाबे याय अदुबु अखोइना टेंस की मीनिंग सि कदोबा याम नकना चावबा हाबले याम अमा चावगिबा नतेबा -3 दगी म्याम अमा चावखिबा नतेबा खरा नकना चावबा हाई तारगदी मसीबुदि 3 दगी चावबा हाबले 3 दगी चावबा हाइसे -3 दगी चावे हारसु याय तवतो याम लापख्रेबा मादि
यारे को से अदुना माइनस 3 की तंग चाखोट पाइ तादा नि सुबु फंक्शन सिने अदु क्या सिला से बसदा माइनस 2x थमसे हंदक सो माइनस 3 सिन बदा काय बगै सु लेति यारे को से अदु जारे माइनस 3 सिन मका अंदा सिदा 2 into minus 3 लानी माइनस 2 into minus 3 क्या तारे से 6 अदि लेफ्ट हैंड लिमिट के कनागा मानरे राइट हैंड लिमिट के मानरे से हेक्ट मानरा कंटीन्यूस ओइ गदौ नति अमा वाली गदौबा फंक्शनल वैल्यू अमा यारे को से कमाय लाकपा f of minus 3 वाली पुथोकदब यारे को से f of minus 3 दी x की वैल्यू ना minus 3 ओइबा मतमदा हाइबने x की वैल्यू ना minus 3 ओइबा दी योने minus 3 ग मानबो मपा minus 3 ग इक्वल ओइबा अहान बसी ओइबो सिदा इक्वल टू की सिंबल म यावबो x की वैल्यू से minus 3 ग माने हाइना यावे को जा अजे अखोइना चूज तो फंक्शन से का तारेबा मथक की तारे हाइदि x की जगह दा कना थमोबा minus 3 थमो हाइबने अदु तारगदि मानरिसे मॉडुलस x हाइबनी मॉडुलस minus 3 प्लस क्या 3 इक्वल टू क्या तारे 6 अदुदि हाउजी अखोइना पुथोइसे लेफ्ट पुथोको 6 तारे राइट पुथोको 6 तारे फंक्शनल वैल्यू हाइबा एट पर्टिकुलर पॉइंट minus 3 सिदा 6 तारे दोसे अहम लोइना मानरे मेरा लिमिट सु एग्जिस्ट तौरे लिमिट तो कनागा मानरे फंक्शनल वैल्यू गा मानरे मदुरगदि सिगी फंक्शन से एट कदाइदा minus 3 द कदोबा कंटीन्यूअस ओइरे हाइना ताराने अदुदि डिसकंटीन्यूअस ओइ जेको minus 3 सिदा कना खतंगारे 3 द मुक चेक तौसेबा 3 द मुक कंटीन्यूअस ओइब्रा डिसकंटीन्यूअस ओइब्रा चेक तौसेबा यारने को से यंगसे मथंग x equal to 3 द मो यंगसे x equal to 3 द स माने कोइना लिमिट x tends to 3 minus tape minus tape द लेफ्ट आरे नि अदुदि लिमिट x tends to 3 द माइनस minus tape द यंगसे 3 द गी लेस ओइबा 3 द गी लेस ओइबा साइ स माने 3 द गी लेस ओइबा द सी फंक्शन सिनेबा 3 द गी लेस ओइबा द सी ओइबा यादबरा याय मरमदि minus 3 द गी हंतबा सी 3 द सु हंतबदाइने अदुबु कयबा याम स्लाइड ओने याम नकना लेस ओइबा हाइतारगदि मरकि सि चूज तवरने याय गो सिदि याम साउना हंथगरेबा मादि अदु तारगदि कमाय लाक्सेबा minus 2x लाक्सेबा अदु तारग 3 चिनु मतम क्या तारे से minus 6 तारे नेक्स्ट मथंग दा लिमिट x tends to 3 plus fx अमु हारे सो लिमिट x tends to कना 3 plus यंगो सिदा 3 दिगि चाखतपा हाइबनी 3 दिगि चाखतपा दि याम फोंग सिदा लेरे 3 दिगि चाखतपा यागो से मसिदा सिंजिलासेबा यागो से दि का थमजा 6x plus 2 6x plus क्या 2 अदुरगदि यंगसे सिदिसु डायरेक्शन म कैसु काइदे सिगी x की जगह सिदा 3 सन मतमदा इसको 6 into 3 plus 2 आइदि 18 19 20 20 तार यंगसिने दुदि लेफ्ट ना minus 6 ताय राइट ना क्या ताय 20 ताय अदुदि मानब्रने लेफ्ट को राइट का मानदे लेफ्ट का राइट का मानदे लिमिट एग्जिस्ट तौरमगदरा तौरमरोय अदुदि लिमिट एग्जिस्ट तौद्रदि अखोय f of 3 पुथो उबगी मथौ तारिब्रा ताद्रे मसिम पुथौ त्रसु यारे मरमदि केदौबा लिमिट एग्जिस्ट तौरमद्रे इहान हनबा कंटिन्यूटी गी इहान हनबा केदौबा पॉइंट दो फेल होरे यारे को अदुना मसिगी फंक्शन से 3 हाइबा पॉइंट सिदा केदौबा कंटिन्यूअस ओइबा ngamdreba अदुदि अखोना ब्रेक डाउन तब मोइसे -3 कनागनेबा 3 गनी आइना चेक तब मतमदा -3 दि कंटिन्यूअस ओइरामे अदुबु 3 दि कंटिन्यूअस ओइरामद्रे अदादि मसि क्वेश्चन नंबर 7 गे फंक्शन सिदा पॉइंट ऑफ डिसकंटिन्यूटी हारगदि कना तारेबा मसिगी 3 सि तारे यारे को से सुमाइन तौरगा खोगी पॉइंट ऑफ डिसकंटिन्यूस पुथोकदबा यारे को से सुमाइन तौसे एगो क्वेश्चन से यामे पार्ट से नि थोगे क्वेश्चन से एक्सरसाइज जो खरा यामबनेना लोना समबसु नुगाइते अदुना सी भोगे ओइना ngasi पार्ट अहानबा चैप्टर 5 की हानबा पार्ट ओहेलगा मतन अनि सुबो पार्ट खोगी एक्सरसाइज खक्की ओइबको सिलेक्शन तौरगा क्वेश्चन सिंग सिलेक्शन तौरगा होतके अदुगा मतन एक्सरसाइज की दमक्तदी चैप्टर नंबर पार्ट 2 द ngaipiro aduga asi part 1 go yadi theory kharaga asi exercise masa simaga dai ko se sumain tawraga asi kiti losinjarage mayamna video singna ko ye thawai happy boy na ai channel sibu ke dawba subscribe tawbiram ba kawgunu anobu mi yengboy raga di aduga to do friends sing desu ke dawba share tawbiram mo haraga asi di matang losinjarage thank you